ngasi numidang waram phongkhiba tungan ba manipuri se phongsing amasum thokhiba thodo wathoksing digi maru oibe I pausing khonga saraga manipur top channel gi maikei digi myamna thamjagi ahan bada wangjing gi myamna bot thadahan khidre report to biu haina dc da thomjinkhre webcast gi footage puthoktrabadi bot masing thibi yaroi hemanta ngarang loisin khraba manipur state assembly election gi ani suba tangkak ki oina wangjing tentha polling number 34-9 dagi 34-17 fawda leiba BJP nataba voter bu BJP ki candidate pawnam brozen gi workers sing na kian khangan ba tawduna vote amata thadan khidre polling agent amata faman khidre maramaduna repoll tawbiduna voting right fangan biu haina wangjing gi vote thadaba phangkhidraba voter singa ngasi DC office tamna thamjingkhre wangjing tentha kendra gi INC gi candidate moirangthem ihmantana lusingduna rally amaga loinana DC tamna wakat palakpada athokpam Bazar Yorakpada Police na Thingduna Salan Kidre. Matung the INC gi candidate M Himanta, Tentha Gram Panchayat ki Pradhan Naurem Pradeep Amadi, INC gi election agent Aniga Loyana, DC Unabasang Baga Loyana memorandum Ama Pishin ki, Ngasi rally Lakiba Miyam tuan play card sing pai dun Lakiba rally duda report to the Nehana Kulau sing Shulaki. INC gi candidate M Himantana promising the high Kendra Sigi Wangjing area polling number 90 17 forward the labor BJP nataba voter sing bot hadan kitre BJP gi agent ama anina miam gi mute silaga bot naman ki maramaduna polling number 90 17 forward gi webcast obigi footage puthokpiu amasum maduna asyang evidence amani maduna trabadi bot haidok yaroi bot hadaba matamda voter singi khutpi gi sign lauri ba ngaktani maramaduna khutpi sign adu check torba matungda bot masing thigadabani wangjing area da bot hadakhibagi khutta muktai daba mayam ama leji masi survey tawbiu haina su phungdokhi atopa paw manamo miyoyama sibagi wahauda miyamna protest tawkhre Thasigi Marigi Numidang da Wangjing Tentha election ga khatna sainabagi thawdok to nongmaina panbadagi lekidraba laima pokpam amuba saikun gamang apokpa Binoy Wangjing Hodam da leiba ama leikidaba dugi matang na ngasi miyamna Wangjing Hodam da wakat mifam phamduna protest tawkhre wakat mifam adura saruk yakiba singna victim gi imung da matik saba compensation piyu miat pa hobam rajen amadi masanupa Rakesh Dandi piyu haiba plate card sing su paiki wakat mi pamadura saruk yakiba singna phungdokibada asiba haksang asi hairiba hobam rajen gi mayumda poloigadabani loinana ma miyamna sinagadabani natrabadi asiba haksang laukhiroi hainasu phungdokhi makhasa tharak poina to papaw mana political terrorism haurakpagi ahanba stage ni CS Bijoy tha sigi marigi numidang pung 3:13 rom tabada hanagi BJP gi spokesperson oramba songtham Bijoy gi lamphel leiba mak mayumda bom pokayan ki baduda misi mina yaudрабсу thawong adu political terrorism horakpagi ahanba stage ni haina songtham Bijoy ni ngasi pawmi singa unabada phongdokre RIMS campus ta leiba mak ki mayumda ngasi pawmi singa unabada makna hai thawong adu migi masin menba adugi saru amani maramdi aigi personal oina nuaina da amata leite handak BJP digi tanthoklaba matung wa khara ngangkiba press conference kya tawkiba madi panel discussion ngangkiba aduda PN da madi e ka ba group khara gi thawong singni thawdo do hokiba February 13 khurai candidate NPP gi merep L Zayananda gi yumda bom pokailamba aduga samane political terrorism asi horakpada control ta hodrabadi West Bengal lai khoina uriba political violence adu mathangi election da Manipur soidana uragani Manipur asiguma phataba culture ama launarakpa si praja miyamna mayol oiringai da thadat haubana yaifaba oigani BJP bo hawdok piram Dr Shyama Prasad Mukherjee Dindayan Upadhyaya Atal Bihari Vajpayee amadi Manipur gi oina Sahid Modumangol gi Atamana Manipur gi BJP na husik tawribasi loina uramgani loina na tharo olaga leiramgani maramdi makoina BJP haurakpa matamda leiramba ideal singadu ngasidi ona tainabada chatle haina su phungdokhi amaromdana EVM thugaibada senaba MPF ki worker tarukki mathakta sumoto case ma lakhathre ngarang pangthokhiba taragani thusuba Manipur Legislative Assembly gi ani suba phase ki Technopal Kendra gi 42/42 Relam Center NPF ki worker ne haba miyoi nifu yankai romna polling personnel singda aki ekang pohalamaga loinana maphamadu da leiba EVM sing mang takalambagi thabak satakhiba aduda chena bane haba miyoi tarukki mathakta Technopal police na FIR ama pandana su moto case ma lakathre ngarang Ecoben
MN04P1347 da tongduna lakpa miyoi tarukna polling station aduda sanglaktuna polling personnel singbu ken khanganbata natana EVM machine sing thugaiduna mangta galamki matungda police amade IRB singna sienariba miyoi taruk faduna sumuto case ma lokhatkibani haina supalagli Amaromdana Kangbu ki BJP ki merep case Majorna polling station 13/5 repoll tongno Houkhre Kangbu kendra gi polling number 35/5 Trio Club Kangbu mele kaidingang Mikhal gi bot hadanaki baduda JDU gi workers singna paksana mochilaga thadakre polling asida amung hana bot hadahan biu haina kendra sida BJP gi merep oikiba case Major mangang na mari lenabas CEO Manipur taksinkre Hiramasi matang na mirep case Major mangang election agent TS Dilip Kumar na Kangbu kendra gi returning officer wokat chirol amasi pisinkre ngasi Kangbu talaiba BJP Kangbu mandal gi sangne na pangthukpa paw gi mifam amada mirep case Major mangang na phongdokhibada ngarang gi mikhala duda Kangbu kendra gi polling number 35/5 ki mikhala du satnaba yaroi hairiba polling adu kendra sida JDU gi mirep oiriba TS Yadumani gi home polling ni candidate oiriba Yadumani yauna magi supporter singna ki helaga polling station adu BJP gi agent phawba phone kide JDU gi supporter ani ahumna paksana proxy vote hadakre maramaduna hairiba polling asi ECI na repoll to biu haki ngasi gi paw gi mifam adu BJP Kangbu mandal gi maru eba lusingba kya su saroyaki Amaromdana Houkhre lan mai pakpangamgani US Ukraine gi miyamna top mawngda masangak thuksariba dubu thagatpa phongdokladuna US State Department gi Secretary Anthony Blinken Ukraine Russia gi mayokta soknariba lan asi mai pakpangamgani haina phongdokre amasum Brussels European gi Foreign Minister singa unaraba matungna BBC gi interview amada Blinken wapam asi phongdokhibani Britain lan mai pakpangamgadra haina hangmada State Secretary na matamgi matung ina soidana ngamgani haina phongdokhi kayam kuina sangani haibadudi haibangamdre adubu mi million nifu ko mangana masagi tungi damak amasum ningkha tambagi damak kanalan thengna basida Russia na kadai phawon namthaba ngamgadori bano haibasida wafam kya tholakli haina su Blinken haki Makasa tarakpo ina ngasi state si goiriba COVID-19 update mayamna thamjage ngasi goiriba positivity rate si 1.1% ni Apun boina miyoi tara nauna COVID-19 na positive oiraga miyoi amana positive oiba lekidre miyoi samapan ga nifu ga tarukna nauna COVID test tawki ngasi COVID-19 na positive oirakraba miyoi tara si Bisnupur digi ama Imphal East digi mari Imphal West digi ahum Kangpokpi digi ama Thawal digi amani adu leikidraba miyoi ama sina Imphal West digi ni haina su claim tawri Lushilakpo ina maruiba paw kharaga mayamna thamjage Prime Minister Modi yauna BJP gi center gi lusingba singna Biren bu minister ohenba pamli Biren bu minister oihandanaba Kangbu amanadi Guwahati da kem tawba Houkhre Handak tangkak ani thona pangthokiba taragani thoisuba Manipur Legislative Assembly mikhal loikraba vote masing thidringe sida BJP na sungsoi soidana majority fangduna BJP khaktagi oiba lenga ama semlagani haibagi thajaba leibadagi mathang BJP gi lenga klakpada center gi lusingba singna aduki matik thajariba Chief Minister Nongthombam Biren bu amukhana Chief Minister oihanba pamlabasu N Biren gi kangkhada sangba lingum hanadagi leiraklaba kharana N Biren bu Chief Minister oihandanaba gi damakta Guwahati da kem tawbagi thabak sathaba Houkhre hari pauksi asina thajaba yaba mafamdagi phangwa pawgi source amagi matung inadi Manipur da sahi manga Nongthombam Biren Chief Minister oiduna lakpa matamda Manipur afaba lengak sasana mapurakpa ngamkhi Manipur gi law and order ningthina fagathankiba singtam amata oina punsinduna nungsi sanana lehenba ngamba khwaidagi afaba BJP na lusingba lenga ama haibadu oiki Masida natana afaba sakwa thorangi thabak kya Chief Minister Biren gi lusing makhada masak thona pekhalakpadagi center gi lusingba singna penbadagi handaki mikhalasida BJP na majority oiduna anauba BJP khaktagi lenga ama semlabadi N Biren bu suksoi soiduna amuhana Manipur gi Chief Minister oihananaba thaurang tawri haidi loinana Prime Minister Narendra Modi amadi Union Home Minister Amit Shah gi su N Biren bu amuhana Manipur gi Chief Minister oihanba haibasi apamba oidi haidi Pawgi source asina makha taribadi BJP gi lengak laklabadi N Biren suksoi soidana Chief Minister oikragani haibadagi pakhatuna N Biren bu hanadagi inthuna ba honaduna lakhibani haiba BJP gi manungi miyoi khrana Guwahati da satuna kem tawba Houkhre kem asida handak BJP gi ticket bot lepkiba suksoi soidana bot karagani haina thajaba thamba mirep ama anisu N Biren bu Chief Minister oihandanaba Imphal thadoktuna Assam gi
BJP की लुसिंग ख्वाई मसिन चटपा सिलांगदुना हौजिक गुवाहाटी दा कैम तौबा हौखरे हारी पाउसिना हाय आसाम की BJP की मसिन चटपा शक्ति लेबा मिये सिना हंदक इलेक्शन मांगना मणिपुर दसु लाक्तुना इलेक्शन कैंपेन यारोंखी लोइनना मांगना मणिपुर की चीफ मिनिस्टर ओहेनबा पांबा मिये दुगा पुल्लगा सुक्सोय सोयदना मिये दुबो मणिपुर की चीफ मिनिस्टर ओहेनगेनी हायबी असेट थाजबा पीबदगी एन बिरेन बो अमु हना मणिपुर की चीफ मिनिस्टर ओहेनदनबगी दमक्ता गुवाहाटी दा कैम सतबा हौखिबने हारी ngasi nomani sida makhoi ge wakhal manaba mioi kharasu guwahati da changnaba sem sadunu leire haina tari pau gi source asina makha tari bidi hauji guwahati da kem tawduna en biren bu minister ohendana ba hotnare habisi BJP gi center gi lusing busing na su pau phangle adubu makhoi na tawjari ba kem adu kari su kanaroi BJP gi center gi lusing busing na manipur da BJP gi mara setpalenga ama lehen khiba haibidi BJP gi maru mara tahan khiba si en biren gi asok ba hotna zamani aduna mahakna BJP की दमकता अमदी मणिपुर मियाम की दमकता खंदुना तौखिबा सिंथाने ओइरबा थबक सिंगदु BJP की सेंटर की लुसिंग सिंगना मयेक सेंगना खंगी मदुना हंदक पांगथोकिबा मिखल की फल असि लाउथोरकदा BJP ने मेजॉरिटी हेक फंगबगा एन बिरेन बु अमुखना हाना मणिपुर की चीफ मिनिस्टर ओहेननबगी आसेट पथाजबद हौजिकसु लेंगदना लेरी हाइना पाव की सोर्स असिनसु हाइदी पनबा याबदि हंदक इलेक्शन ममांगना मणिपुर बोर्ड खोम लाखिबा प्राइम मिनिस्टर नरेंद्र मोदी अमदी यूनियन होम मिनिस्टर अमित शाह नतना BJP की लुसिंग कयाना मियामदा वांगांगबद एन बिरेन बु अमुहना मणिपुर की चीफ मिनिस्टर ओहेनिंगबगी अपामसु फोंदोलंबा लेख्रबनी हाइना पाउसना मखातानासु फोंदोरक्ली लुसिलकपोइना तो पावमना मणिपुर पोल ड्यूटी तौबा सिक्योरिटी पर्सनल अमसु सिरे हारी एक्सीडेंटल फायरिंग मानबा तो केस अमदा BSF पर्सनल अमा पोल ड्यूटी तौबा माकी मसाना माकी सर्विस राइफलना कापसिनजबदगी माक लेखिद्रे हाइरि दुगा मा आसी नोने पुलिस स्टेशन लोकेट तौब स्कूल अमदा हाइरिबा थौदो असि थोकिबनी हाइनसु सोर्स अमना मखातानासु फोंदोरक्ली हाइरिबा थौदो असि नुमाइजिंगी चौराकना अयुकी पुंग 8 मुक्ताबा मतमदा तेंखोंजंग हायर सेकेंडरी स्कूल दा थोकिबनी हाइरि पुलिस न फोंदोरकपगी मतुंगिना हाइरिबा लेखिद्रबा मियोइसिगी ममिंगसिना रविंद्रनाथ साहू कौई दुगा केस नंबर ना 941438 नि दुगा मार्क्सी नरसिंगा साहूगी मचानुपानी सुहारी अदुगा मोहकी कोलिबा पुलिस स्टेशन उड़ीसागी पुलिस स्टेशन तारासिंग गंजन डिस्ट्रिक्ट की नि हाइनसु पाउसना सुमखातानासु फोंदोरक्ली अदुगा हौजिकोइनदि म्याम पाउसु मतांसे लुसिनजरगे अमसुम पाथोक्सगी बिसदा सोइखिबा लानखिबा यारगसु म्यामना ngapiगेनि अमसुम मतमतमगी ओबा मरुओइबा इ पाउसुंसु म्यामदा लेप लेतना अपडेट पिजरके हाइना चैनल सिगी